Tution to was Amana Chitrom to Guinea Machama, Puduna Chakibadi, Mafan Kangana Lady, Vasi, Mateng Pangbiyu Haina, Social Development Youth Club President MD Imat Alina Pongdokre. Tawan District Manungchan, Kangabokta Labor Tokson Kennedy Kovumi, Amana Chahitrom, the Kartangari, Tawan District Git, Toibi, Asema Maminate, Heidi Vanupi Machama, Maheiroi Si, Longnam Toduna Puki, Badaging Asifa Walang Islands in Kanganda Tamba, Si Yaning Day, Lamdam Sida Lady Bar Club Sangstanam, the Lengak, Marie Lainava Sinama from Kangan Lady Vanuvi Macha, Dubu Putopada Mateng Pangbiyu Haina, Social Development Youth Club President MD Imdat Ali Napomisinda Fondokreina, Nasinung Tin the Fomba Pok, Sekang Baki Meira, the Fongli. Hiramasiga Mari Lena ngasi Manipur Press Club tama fangkangdana lady bi nupi macha sigi apokpa yauna hayolobuki Social Development Youth Club amadi Islamic Development Youth Club ani gi thomisina pangthoba pawgi mi famamada Imdat Alina wafamasi phangdokibani pawgi mi famadu mahana makatana hai thokchang Kennedy chahi kungamari asi mahaki mayum khangabokta tuition center hangduna mahaki center duda hojik mafang khangdana lady bi thoibisu maheiroi ama oina tuition toba yauri bani hairi mateng khregi mamangda thoibi masangam de haduna yumda halaktuna leibani masida hokiba December taraga mangada hairibo oja asina thoibi bu mahaki hayolobukta leiba yumdagi lona kauthukuna pukibani mathang numita mayumda phone torlaga chatle haina harakudagi nipi macha asi Kennedy na puduna chakibani haibasi khanglakpani haiki mahana makatana hai masagi nupi thiduna angang yawgadaba ngaiduna leiraba mahakna chahi taraga humdoi khakta ngairibi thoibi bu chele haina lona pukiba aduna paw haidokpa laktabadagi khudakta Thawan Women Police ta wakatuna nupi macha si putokpina ba haijakrabasu ngasi fawa nupa amadi nupi animak thiba fangdana leiri masida lamdamasagi maheiroi lofsing Mera Baibising, Amadi Lengaki Mari Lainab Authority na ahi maming changbiyu, Amadi nupi macha si putopada Mateng Pangbiyu haina makha taki. Nungtilgi Pawse Pawning Kolda Fungba Atupa Pawamada, Mamangi Politics Tori Vashina Shredamadi Awaba Kaya Mayuk Navani Haina, Chief Minister na Fungdokre. Amsang Kendri Mang Nangjing Kutavi de Lupak Kuro Hum Hena Changna Shava, RCC ki Thonga si Manipur Chief Minister N. Birena Sangakre, Thoramadu de State Planning Authority Manipur Deputy Chairman Chu Odiba Lamsang Kendri MLA, Sorokhaibam Rajanamadi Infang West District ki DCTH Kiran Kumasu Saruk Yaki. Thoramadu Mari Lena Chief Minister N. Birena Fongdokibada, Chingda U Thadrabani na Tampakta Ikoi U Thaminasi, Mahana Makatana Hakivada, Lamdamasi Mamangi Politics Story Baching Asina, Soirambadagi Awaba Kaya Mayok Naduna Lady, Aduba Huzik Paliba Narendra Modi Lenga Asilapudi Shanti Laiba Ing Chikpa Lamdam Amadi Oibangamle, Lakadaba Chinda Sumiam na Lenga Asibunung Sibiu Haiki. Thaina Ipaipu Haktaki Shalloiduna, Santi, Sanyung China Har Haptuna Low Uba, Manama Sing Putuktuna Afava Samas Ama Oirambadu Hanjinava, Lamda Shanloibiduna Masama Ufava Kunai Ama Ohanaba Miam Puna Changsimnasi Haiki. Mahana Makatana Fongdokibada, Mamangda Rashniti Tauriba Sinangasigi Mirong Karamna, Hingadagi Habdi Matangda Kumna Kanaramde, Chingilamda Polishi Late, Administrative Sasanda Kanakari Oini Karamba Kambuna Kari Oini Haibagi System Late, Mana Tubanga Manitorambaduna Mapupanda Duna Hanakiba Kayaduni Haiki. Nungtin Pause Pauzilda Fongba Topa Amada, Engaki Mateng Yaudana Thong Ama Sangaduna Miam the Sinakre Haili. Awang Shangmai Shedun Kas Development Committee Awang Sekmai Community Mamang Dagi National Highway 2 Taba Anigi Maratalaiba Kangjing Laima RCC Bridge Lengaki Mating Amata Yaudana Sabat Hong Amangasi Committee Sigi President Kwairapang Kunjamanina Rivon Kaktuna Miam the Sinakre Hairi Thong Sangabagi Tormadura Changmai Kendrigi Hanagi MLA Kwairapam Devendro Committee Sigi Chairman Kwairapam Ishwar Chandra Treasurer Kwairapam Anil Changmai Kungi Kulakpa Kwairapam Nilamani Retired EO Angom Brazamani, Retired Marangthem Borozau, Sekmaigi Maiva Puren Amadi Yumkaibam Yaima Amadi Committee Marueba Member Kasu Saruyaki Hairi, Nasigitarmadu Wafon Care Fondola Duna Committee Dugi President, Quarapam Surzamanina Hakivada, Committee Sinangasilangaki Mating Amata Yogana Chorana Lupa Laktare Rom Sang Nasabat Tong Ama Kuchina Bangamzare, Atubada Nova Tong Amatsu Saduna Miam the Sinaragani, among the committee Sina Sports Pebble and Mari Saduna Sanaru Singama de Miangidama Kuchina Bangamkre, Committee Sina Leptana Miangidama Katopagalun and Tabakdogani, Miam Sumating Pangbiyu Haiki.